어? 그래. 가클로. 손salon. Bisa tahap po. 너는 이거나 제법 비저보다 sembagai kata putuna lengkiri ba tongan ba sinam sangi oja sing madi ekai sigi alman zakur pai pun mongsu sigi zai humda leketa si seru jabin ban sing zari 내 파물어. 자. 내 파물어. 내 파물어. 와, 방도 가고 앞서러 보자. 자, 귀들 파물. 방도 가고 앞서러 보자. Kita yang kita situ.
hojikti America da ma almost citizenship ho phangamba yare ma matam kuirai ga su phang ki da ma si matam adu da ozagi makha da ozagi seva tawrga yamna akoigi hana guru shishya parampara gi tradition da ma se tamakpa ozagi mungda leiraga tamakpa ozagi ma shin su macha adamna yamna luna tawkani aduna fulagi akoigi magi style magi sanaroi sing si kamaina tayari toge sanaroi sing si sajel dagi magi sport sanabadagi horaga magi ate tongan ba sajel sing sina karmaina magi haksang da reflex action si create tawna ba man karmaina honage haibagi technique mayam sing adune koina uzadagi koina kanna koina lawnu honajagi badu ana uzagi kawbanga moidaba yamna uzad nuaiba mana uzasi masa philosophy logo satra amo oibunina uzana kano khuding si khoigi yamna philosophical with logical point of view ama ga loina na pot khuding asima thamna bohone aduna ozagi wahi ama ekoida aina su kawbanga moidaba wahi di yo ibungo thang natraga any khulai aina khunna pairi base se ai atopa masi thang natraga ai khulai ai ki khutta he pai ki matamda is a part of your body. It's an extension of your body. Ai haksangi saruk amani haksangi handok pa saruk amani aduna ai haksangi saruk amani haina aingonda lobanga maba matamdu da aina pairiba khulai duna aina kanada kari toba yabagi habase ai line aina kana toba ngangani adu aina kari gumba aina pairiba khulai asina thang asina aigi haksang da gitongan ba posho amani hargadi nangi mayuk na riba nangi yengna ba duna nangi thang ado nangi nakuta gi kanda gi duna khangol ana ozagi magi outlook si yamna chungnagi ate oza sing yamna leiriba matamdu da oza Gaurkishore gi tradition adagi oza Hiramot gi tradition then adagi paung khulachan paung kanogi ndawjangi kano oza gi tradition aduna oza sing ndawjangi oza su yam oza gi debo gi manaka adum hula da yam matamda adum associate to wi aduga adugumba yamna ozagi kare haita atopa kano singi teaching method sing siga manadaba ozada khoina adugi potu ba pangi adagi yamna laiba phawa mana ozana akoigi kano sina oza loken gi makhada oza si akoigi Manipur University da aduna yamna dungai ke ba chungba experience ma oibadi akoigi thang ta se akoina khangjaba akoina tamjaruraga akoina khangjaba hijaba oza singa takpiramba adugi mathak sidai atopa lamgi India gi hauze khwaidigi ariba classical akoigi martial art ni khwaidigi ariba martial art ni haina claim to ba Kalaripai Kerala gi Kalaripai siga Manipur gi thangta siga ani sigi comparative study ma adugi to boi khudong chaba ma akoin educational film ma hoina uthoga adu to ki maduda ai researcher hoina ai adada wakto ki bani aduna matamda ozade bogi tongan ba magi concept magi philosophy thangta gi leiba adagi haksang gi leiba philosophy sigi mayam sing se mathang akoi adada akoi tang phang ai sama ai thangta gi sarang loi ma nacha daga su matamda akoi da yamna kanaba ozagi kanoda masima ingonda yamna tongan ba ataigi thangta gi ozasing jidagi top kano mani ozade bogi ade magi schooling magi style magi kano sing se akoi gi yamna ozate dagi su tongan ba kano amani ada ingonda nuaija se magi sagi philosophical point of view da mana pot khuri masi yengna mo honarakpa ada punsigi kano sing se siga agi punsirol siga agi thangta gi kano siga karam haina ni si lainari ba mari si kari no ka hai si logically mana thamna mo honarakpa ana ozagi kano maya mama research study ozadagi lawraga to ba kogi Indira Gandhi National Center for Arts New Delhi da madagi record to dana kogi yam chauna kano ina moi cassette oina ga su yoli adu mo kano ga su lairongani aduna sigi mathakta amuk aingonda tonganba experience amana akoina matamamada art and culture sina akoina mai lamjingaga akoigi thangta asi akoigi educational curriculum moina akoi karamaina masi kushlapa yagadage haidana akoina yam kanna honna kiba matamduda paung khelchandang jongjong paung khelchandang chairman oi committee ma semi thangta syllabus common syllabus committee haidana
ꯑꯗꯨꯒꯤ ꯁꯤꯂꯦꯕꯁ ꯀꯃꯤꯇꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯣꯖꯥ ꯒꯧꯔ ꯀꯤꯁꯣꯔꯁꯨ ꯑꯣꯖꯥ ꯍꯦꯔꯥꯃꯣꯠꯁꯨ ꯑꯗꯩ ꯑꯣꯖꯥ ꯗꯦꯕꯣꯁꯨ ꯑꯗꯩ ꯑꯇꯩ ꯑꯇꯩ ꯑꯣꯖꯥ ꯈꯔ ꯈꯔ ꯅꯍꯥ ꯀꯩꯅꯣꯁꯤꯡꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯌꯥꯎ ꯃꯦꯝꯕꯔ ꯑꯣꯏꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯖ ꯑꯦꯟ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯌꯥꯝ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯑꯣꯐꯤꯁꯤꯌꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯑꯩ ꯃꯗꯨꯒꯤ ꯁꯤꯟ ꯂꯥꯡꯕ ꯃꯤꯇꯤꯡꯒꯤ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯑꯗꯩ ꯆꯦ ꯄ꯭ꯔꯣꯁꯤꯗꯤꯡ ꯗ꯭ꯔꯥꯐ ꯇꯧꯕ ꯀꯩ ꯇꯧꯕ ꯑꯩ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯇꯧꯈꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯁ꯭ꯀꯨꯂꯤꯡꯗꯨ ꯈꯦꯠꯅꯔꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯁꯦꯂꯦꯕꯁ ꯑꯃ ꯁꯦꯝꯕꯁꯤ ꯀꯔꯝꯍꯥꯏꯅ ꯁꯦꯝꯕ ꯌꯥꯒꯗꯒꯦ ꯑꯩꯁꯦ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯖꯥꯒꯤ ꯑꯃ ꯁꯦꯝꯕꯤꯔꯣ ꯑꯣꯖꯥ ꯑꯃꯒꯤ ꯑꯃ ꯁꯦꯝꯕꯤꯔꯣ ꯃꯌꯥꯝꯁꯤ ꯁꯦꯝꯃꯦ ꯄꯨꯁꯜꯂꯀꯥꯟꯗ ꯄꯨꯟꯁꯤꯟꯕ ꯏꯌꯥ ꯌꯥꯗ ꯃꯥꯒꯤ ꯀꯟꯁꯦꯞ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯈꯦꯠꯅꯕꯗꯨꯅ ꯃꯗꯨꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯀꯤꯃꯥꯛꯁ ꯀꯪꯂꯩ ꯏꯟꯗꯤꯖꯤꯅꯁ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯦꯜ ꯁꯣꯁꯥꯏꯇꯤ ꯃꯈꯣꯏ ꯀꯤꯃꯥꯛꯁꯀꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯣꯠꯅꯔꯒ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯆꯍꯤ 3-4 ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯑꯗ ꯀꯃꯟ ꯁꯦꯂꯦꯕꯁꯁꯤ ꯀꯥꯕꯛ ꯑꯃ ꯁꯦꯝꯃꯒ ꯃꯗꯨ ꯅꯝꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟꯗ ꯑꯩꯈꯣꯏ ꯂꯋꯔ ꯀ꯭ꯂꯥꯁꯇꯒꯤ ꯀ꯭ꯂꯥꯁ 4-5 ꯁ꯭ꯋꯥꯏꯗꯒꯤꯅ 6-7-8 ꯑꯗꯨꯐꯥꯎꯕꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯃꯗꯨꯒꯤ ꯄꯣꯠꯁꯤ ꯌꯥꯎꯍꯟꯅꯕ ꯇꯧꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯁꯦꯂꯦꯕꯁꯀꯤ ꯀꯩꯅꯣꯗ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯇꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯈꯤꯕꯁꯤ ꯃꯗꯨ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯑꯣꯏꯈꯤꯕꯅꯤ ꯑꯗ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯇꯁꯦꯡꯅ ꯃꯇꯝꯗꯁꯨ ꯌꯥꯝ ꯀꯟꯅ ꯈꯟꯖꯈꯤ ꯑꯩꯈꯣꯏ ꯊꯥꯡ ꯇꯥ ꯑꯩꯈꯣꯏꯅ ꯃꯄꯥꯟꯊꯣꯡꯗ ꯎꯔꯤꯕ ꯊꯥꯡ ꯌꯥꯟꯅꯕ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯇꯥ ꯀꯧꯁꯥꯕ ꯀꯩꯅꯣ ꯎꯔꯤꯕ ꯑꯁꯤ ꯃꯄꯥꯟꯊꯣꯡꯒꯤ ꯄꯣꯠ ꯑꯣꯏꯕꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯏꯅꯔ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯃꯒꯤ ꯏꯅꯔ ꯁ꯭ꯄꯤꯔꯤꯠ ꯃꯥꯒꯤ ꯄꯨꯟꯁꯤꯔꯣꯜ ꯃꯥꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯄꯨꯟꯁꯤꯁꯤꯗ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯌꯥꯍꯧꯔꯛꯄꯗꯒꯤꯅ ꯃꯥꯂꯦꯝꯗ ꯑꯩꯅ ꯈꯣꯡ ꯇꯥꯔꯛꯄ ꯈꯣꯡ ꯁꯣꯛꯂꯛꯄꯗ ꯑꯩ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯥꯂꯦꯝꯁꯤꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯅꯨꯡꯁꯤꯠ ꯑꯁꯤꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯑꯗꯒꯤ ꯁꯨꯝ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯇꯧꯗ ꯌꯥꯗꯕ ꯏꯊꯧꯗꯥꯡ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯏꯊꯧꯗꯥꯡ ꯑꯁꯤ ꯃꯌꯥꯝꯁꯤ ꯄꯥꯡꯊꯣꯔꯛꯄꯁꯤꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯅ ꯑꯩꯅ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏ ꯐꯥꯎꯕꯗ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯅ ꯑꯩꯅ ꯐꯃꯨꯡꯗ ꯂꯩꯇꯥꯗ ꯆꯦꯞꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯒ ꯂꯩꯔꯤꯕ ꯃꯥꯂꯦꯝꯁꯤꯒ ꯑꯗꯨꯒ ꯑꯩꯒꯤ ꯑꯀꯣꯏꯕꯁꯤꯒ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯊꯥꯡ ꯇꯥꯒꯤ ꯑꯁꯤꯗ ꯑꯣꯖꯥꯁꯤꯡꯁꯤꯅ ꯌꯥꯝꯅ ꯀꯨꯞꯅ ꯃꯈꯣꯏꯗ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯣꯖꯥꯁꯤꯡꯁꯤꯅ ꯁꯥꯟꯅꯖꯕ ꯁꯥꯖꯦꯜ ꯇꯧꯖꯕ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯑꯩ ꯃꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯍꯤꯡꯅꯅꯕꯒꯤ ꯑꯗꯨꯒꯤ ꯁ꯭ꯄꯤꯔꯤꯠ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯄꯥꯟꯊꯣꯡꯒꯤ ꯊꯥꯡ ꯇꯥꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯣ ꯈꯔ ꯎꯠꯂꯒ ꯄꯩꯁా ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯡ ꯈꯔ ꯂꯩꯈꯠꯂꯒ ꯄꯩꯁꯥ ꯇꯥꯜꯂꯒ ꯑꯗꯨꯒꯤ ꯇꯧꯕ ꯄꯣꯠ ꯑꯗꯨ ꯅꯠꯇꯕ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦ ꯃꯈꯥ ꯇꯧꯅ ꯑꯩꯈꯣꯏ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯍꯟꯕ ꯆꯨꯝꯅꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯈꯔ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯖ ꯁꯣ ꯈꯔ ꯇꯧꯔꯒ ꯅꯠꯇ꯭ꯔꯒana ꯃꯤꯇꯪꯒꯤ ꯀꯩꯒꯨꯝꯕ ꯀꯨꯝꯍꯩ ꯀꯩꯅꯣ ꯈꯔ ꯎꯠꯄ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨ ꯌꯧꯔꯛꯄꯗ ꯊꯥꯡ ꯇꯥ ꯍꯥꯏꯁꯤ ꯀꯔꯤꯅꯣꯁꯨ ꯁꯨꯡꯈꯪ ꯈꯪꯗꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯃꯣꯏꯅ ꯃꯣꯔ ꯑꯣꯟ ꯐꯤꯂꯣꯁꯣꯐꯤꯀꯦꯜ ꯂꯥꯏꯐ ꯑꯣꯐ ꯑꯦ ꯊꯥꯡ ꯇꯥ ꯑꯥꯔꯇꯤꯁט ꯑꯗꯣꯝꯗ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤꯔꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯃꯗꯨ ꯀꯩꯅꯣ ꯑꯣꯏꯍꯜꯂꯒꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯒꯤ ꯃꯗꯨꯒꯤ ꯑꯆꯧꯕ ꯂꯥꯏꯐꯀꯤ ꯁ꯭ꯄꯤꯔꯤꯠ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯒ ꯃꯇꯥꯡꯁꯤ ꯇꯦꯟꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ ngasi laman thang tha na lewak ki oja oikraba oja deba aina ga na debo haina su khangaba oja debo ban ta gi chahi mathuga humdoi suba pokpagi thoram pangthokri ba asigi atoiba mitung len oina desin biriba aigi nungsijarba maru Sri L. Kesogit Singh, Director Art and Culture. Amadi Guest of Honor ki Bhupam Lang Television Biriba aigi maru Sri L.S. Kungsenaha aikoigi marup e bohon bi hai batai ai ozai hun bi nate ko ai de mayam koi hun bi si Elias Kungchena hai si lowe mum sarat Kungchena hai bo weram do mali ai hangasi hatak kisida thengna ba ahan bani Elias Kungchena si
अदुगा लोइनना रंगनी केटन की प्रिंसिपल होइना थबक थवम पुबिरिबा आइगे इनाव अजिदास अमदी थांगता लोइसंग सनाकुनुंगी सभापति चेयरमैन होइबिरिबा याम्बा श्री बोहनबी मुसुआई नि कोकमन पुरुमजै लोइना लोइना मांग लेंसन बिरिबा मेंगोइना पजद्रबदु लेबागना लोइना मखंगरबा थांगता gi sanaroising लाइक अरिबा कोमजनबगी अमदी लेखाय सिगी इसे सल माइगे मम्मा वाइपुन न पुसुई काय किन होचे अइदी सभापति की वाफम समजगदबनिना यामने हे नंगांगजनबगी तंजादु लौजररे ममांग ममन यामलब वाफम कया ngasi dai election bill singna nambi kare Manipur da ngasi aikoina oza deva bartagi mapok kumon palom tawri besigi waham thok karino haibasi han bada aikoi khamoina darkar lei oza deva barta haibasi Manipur gi थांगता हाइबा लमदम मसिगी लंगाक लोनगा थांगब लैतना लोइना रखलबा विद्या ने महि असिगी लेबाक की ओइबा गुरु ओजा अमनी मार्क्सी ngasi mang Laman Thangta Association na pangtuklibisi mga haksubani hay na ngasay Laman Thangta Association gi principal na hay mga haksuba pangtukpasi lagi dabag matung dagi pangtukpadi oiramo matung da Laman Thangta na chapchana lingkhala aga Laman Thangta gi principal makuk oiyo sigi guru adu gi mapuk nami adu pangtukpani adu ozasi yam nauna hoji hoji ekhu gi marakta laiba yariba misa amani haibase koi laude adu mana tielba ga gi punsigi saruktuda Thangta gi thabak khara tawmasi yamna saktan lai oiba mongda tawrupirami haina lawujage maramdi Manipur da Thangta gi ahanda aikoina he khangjabasi Manipur da Thangta kana tawi ai Thangta kana tawi ai kamdati oza hera mot singai koi leba khudi magna thangnei mathanda aina sanahal ji sanasima aida sanasima thangnei aida gokesor thangnei adu aikoi khwai yom de leibo Thangta gi heibo oza singsi kanam ten khangnati maramdi moi mapan thukti mapan thukna Thangta ai Thangta tawi haidana kari ko ba amata tawti de Manipur da ngalingai matamda koi gatka fighting hai positive sai bi haidana tawi adu tawrokpa matamda koi phaidagi mi mayam ama oza kel chandra gi makhada Thangta tamma sebok mayam ama participate tawi adu ayambasu phainadi saibi sil itawpa kamse de mana si phai gi tawbu ne lawe adu gi matamdu ta yawrpa oza khel chandra gi makhada Thangta tawrpa oza amani oza de bo se ai yam nakna oza de bo ba laksan narbo mi di ojadi adu bu oza gi yumda Ozana hula kanna torpa kansida ay yam tuina satsai Ozana wadi sai ama ba hamjai sum ay thang particularly thang di tamde ay di ozadi oza kel chandra dai tang kam matam kha kamjare adagi oza ibe tum bida hawai bangi ibe tum bida oza kel chandra na nang ta tam ge harga di ibe tum bida tammo haidana oza gi thangoi bangi oza ibe tum bida ta tam ba sabani
ꯃꯇꯝꯗꯨꯗ ꯑꯣꯖꯥꯁꯤꯒꯤ ꯍꯨꯂꯥꯒꯤ ꯑꯣꯖꯥꯅ ꯊꯥꯡ ꯇꯥ ꯇꯝꯕꯤꯕ ꯃꯇꯝꯁꯤꯗ ꯑꯣꯖꯥꯒꯤ ꯁ꯭ꯀꯤꯜ ꯑꯣꯖꯥꯒꯤ ꯑꯀꯨꯞꯄ ꯊꯥꯡꯒꯤ ꯃꯔꯣꯟ ꯑꯗꯩ ꯆꯦꯡꯒꯣꯏ ꯃꯔꯣꯟ ꯀꯥꯏꯅ ꯊꯣꯛꯂꯛꯏꯕꯁꯤꯡꯁꯤ ꯍꯥꯟꯅ ꯑꯃꯠꯇ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯔꯣꯝꯗꯒꯤ ꯂꯥꯛꯑꯒ ꯑꯣꯖꯥꯅ ꯃꯁꯤ ꯑꯃꯨꯛ ꯍꯨꯂꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯇꯝꯕꯤꯔꯒ ꯄꯨꯊꯣꯔꯛꯄꯅꯤ ꯃꯁꯤ ꯀꯩꯔꯥꯎꯒꯨꯝꯗ ꯀꯩꯁꯨ ꯂꯩꯇꯦ ꯑꯣꯖꯥ ꯍꯦꯔꯥꯃꯣꯠꯀꯤꯗ ꯀꯩꯁꯨ ꯂꯩꯇꯦ ꯆꯨꯝꯅꯒꯤ ꯂꯩꯇꯦꯡꯒꯤ ꯊꯥꯡꯍꯥꯏꯒꯤ ꯀꯔꯤꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯐꯥꯏꯇꯤꯡꯒꯤ ꯀꯔꯤꯒꯤꯗ ꯁꯨꯝ ꯂꯣꯏ ꯇꯧꯅꯔꯝꯃꯒ ꯈꯔ ꯀꯨꯞꯅ ꯑꯀꯨꯞꯄ ꯊꯥꯡꯒꯤ ꯕꯤꯗ꯭ꯌꯥ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯡ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯣꯖꯥ ꯈꯦꯜꯆꯟꯗ꯭ꯔꯅ ꯑꯃ ꯍꯥꯏꯔꯝꯃꯤ ꯏꯉꯣ ꯊꯥꯡ ꯍꯩꯕꯩꯁꯤ ꯀꯩꯁꯨ ꯅꯠꯇꯦꯅꯦ ꯀꯅꯥ ꯊꯥꯡ ꯍꯩꯕꯗꯨꯗꯤ ꯅꯃꯥꯟꯅꯕ ꯑꯅꯤ ꯂꯝꯕꯥ ꯄꯥꯅꯕ ꯀꯥꯟꯗ ꯃꯤꯅ ꯐꯨꯍꯟꯗꯕ ꯅꯪꯅꯗ ꯐꯨꯕ ꯉꯝꯕ ꯃꯤꯗꯣ ꯊꯥꯡ ꯍꯩꯕ ꯀꯧꯋꯦ ꯊꯥꯡ ꯍꯩꯕꯩꯁꯦ ꯅꯪꯅ ꯐꯨꯕ ꯃꯤꯅꯗꯤ ꯐꯨꯍꯟꯗꯕ ꯃꯤꯅ ꯐꯨꯔꯛꯄꯗꯣ ꯅꯪꯅ ꯉꯥꯛꯄ ꯉꯝꯕ ꯑꯗꯨ ꯊꯥꯡ ꯍꯩꯕ ꯀꯧꯏ ꯍꯥꯏꯅ ꯑꯣꯖꯥ ꯈꯦꯝꯆꯟꯗ꯭ꯔꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯔꯤꯛ ꯁꯔꯥꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥ ꯍꯦꯔꯥꯃꯣꯠꯅ ꯍꯥꯏ ꯏꯉꯣ ꯁꯔꯤꯛ ꯁꯔꯥ ꯍꯥꯏꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯅ ꯀꯩꯁꯨ ꯅꯠꯇꯦꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯩꯅ ꯂꯥꯏꯅ ꯂꯧꯖꯕꯒꯤ ꯋꯥ ꯅꯠꯇꯦ ꯐꯛ ꯑꯃ ꯊꯥꯔꯒ ꯂꯣꯡꯅ ꯇꯨꯝꯃ ꯈꯜꯂꯣ ꯂꯣꯡꯅ ꯍꯤꯞꯄꯣ ꯑꯗꯨꯒ ꯈꯜꯂꯨ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯑꯩꯉꯣꯟꯗ ꯅꯝꯃꯛꯑꯕ ꯑꯗꯩ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯊꯣꯛꯄ ꯑꯗꯩ ꯀꯃꯥꯏꯅ ꯃꯉꯣꯟꯗ ꯐꯥꯏꯔꯒ ꯃꯉꯣꯟꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯍꯥꯏꯁꯤ ꯁꯨꯝ ꯈꯜꯂꯨ ꯀꯣꯛꯇꯨꯗ ꯈꯜꯂꯨ ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯤ ꯑꯗꯨꯗꯒꯤꯗꯤ ꯈꯣꯡꯐꯝ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯈꯣꯡꯅ ꯀꯃꯥꯏꯅ ꯂꯦꯞꯄ ꯀꯃꯥꯏꯅ ꯆꯠꯄ ꯍꯥꯏꯁꯦ ꯏꯁꯥꯅ ꯍꯣꯠꯅꯖꯒꯗꯕꯅꯤ ꯁꯤꯗꯤ ꯊꯥꯡ ꯇꯥꯏꯁꯤꯗꯤ ꯇꯝꯒꯗꯣꯔꯤꯗꯤ ꯕꯦꯁꯤꯛ ꯑꯣꯏꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯏꯁꯥꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯖꯔꯒ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯄꯣꯠꯅꯤ ꯍꯥꯏꯕꯁꯤ ꯑꯗ ꯊꯥꯡ ꯇꯥ ꯇꯧꯕ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕ ꯊꯥꯡ ꯇꯥꯁꯤꯗꯤ ꯖꯒꯣꯏꯅꯤ ꯍꯥꯏꯅ ꯂꯧꯖꯒꯦꯕ ꯑꯩꯗꯤ ꯖꯒꯣꯏ ꯇꯧꯖꯕꯅꯤ ꯖꯒꯣꯏꯅꯦꯅ ꯂꯧꯖꯒꯦ ꯍꯥꯏꯕꯗꯤ ꯐꯥꯏꯇꯤꯡ ꯈꯔ ꯀꯝꯄꯣꯖꯤꯁꯅꯦꯜ ꯐꯥꯏꯇꯤꯡ ꯈꯔ ꯇꯧꯔꯒ ꯐꯣꯔꯃꯨꯂꯥꯗ ꯁꯨꯝ ꯐꯨꯅꯕ ꯊꯥꯡꯃꯤ ꯇꯔꯥ ꯌꯥꯅꯕ ꯑꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕ ꯑꯗꯨꯗꯤ ꯑꯩ ꯃꯊꯛꯇ ꯌꯥꯜꯂꯛꯀꯦꯀꯣ ꯃꯈꯥꯗ ꯌꯥꯜꯂꯛꯀꯦꯀꯣ ꯑꯗꯩ ꯀꯣꯛꯇ ꯌꯥꯜꯂꯛꯀꯦꯀꯣ ꯑꯗꯨꯗꯤ ꯌꯥꯜꯂꯛꯀꯦꯀꯣ ꯉꯥꯛꯎꯀꯣ ꯍꯥꯏꯕꯒꯤ ꯄꯔꯥꯗꯨꯗ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯨꯅꯗꯤ ꯊꯥꯡ ꯇꯥꯒꯤ ꯆꯥꯎꯈꯠꯄꯁꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯃꯥꯒꯤ ꯊꯥꯡ ꯇꯥꯒꯤ ꯑꯣꯏꯕ ꯅꯨꯡꯂꯣꯟ ꯑꯃ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯊꯥꯡ ꯍꯥꯏꯁꯤ ꯏꯃꯥꯅꯦ ꯍꯥꯏꯔꯤꯕꯅꯤ ꯇꯥ ꯏꯄꯥꯅꯦ ꯍꯥꯏꯔꯤꯕꯅꯤ ꯀꯩꯗꯧꯕꯒꯤ ꯊꯥꯡꯁꯤ ꯏꯃꯥꯅꯦ ꯍꯥꯏꯒꯗꯣꯔꯤꯅꯣ ꯀꯩꯗꯧꯕꯒꯤ ꯇꯥꯁꯤ ꯏꯄꯥꯅꯦ ꯍꯥꯏꯒꯗꯣꯔꯤꯅꯣ ꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯁꯤꯗ ꯊꯥꯡꯒꯤ ꯃꯆꯠ ꯌꯥꯎꯔꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯅꯅꯕ ꯊꯤꯃꯤꯟꯅꯁꯤ ꯑꯗꯨꯒ ꯊꯥꯡꯒꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯊꯥꯡꯃꯩ ꯈꯪꯅ ꯉꯁꯥꯏ ꯂꯐꯨ ꯀꯛꯄꯒꯤ ꯋꯥ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯄꯨꯡꯁꯦꯅꯥꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯂꯐꯨ ꯀꯛꯄ ꯍꯥꯏꯕꯁꯤ ꯊꯥꯡ ꯍꯥꯏ ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯗꯕ ꯃꯤꯅ ꯂꯐꯨ ꯀꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯊꯥꯡꯒꯤ ꯆꯠꯂꯤꯕ ꯃꯥꯒꯤ ꯃꯌꯥꯗꯨꯅ ꯄꯨꯔꯤꯕ ꯃꯥꯒꯤ ꯕꯦꯂꯦꯟꯁꯤꯡꯁꯦ ꯑꯩꯅ ꯀꯛꯀꯦꯅ ꯈꯜꯂꯤꯕ ꯖꯒꯥꯗꯨꯗ ꯆꯨꯝꯅ ꯆꯠꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯥꯡꯗꯨ ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯃꯅꯤ ꯑꯩꯅ ꯀꯛꯅꯤꯡꯕ ꯖꯒꯥꯗ ꯀꯛꯄ ꯉꯝꯃꯅꯤ ꯌꯥꯅꯤꯡꯕ ꯃꯐꯝꯗ ꯌꯥꯟꯕ ꯉꯝꯃꯅꯤ ꯂꯐꯨ ꯀꯛꯄ ꯍꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕ ꯄ꯭ꯔꯦꯛꯇꯤꯁ ꯑꯃ ꯀꯟꯅ ꯇꯧ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣই ꯂꯩꯇꯦꯡ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ ꯇꯁꯦꯡꯅꯗꯤ ꯂꯩꯇꯦꯡꯒꯤ ꯖꯒꯣꯏ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯂꯩꯇꯦꯡꯁꯤ ꯖꯒꯣꯏꯗꯤ ꯅꯠꯇꯦ ꯂꯩꯇꯦꯡꯒꯤ ꯈꯨꯍꯥꯏꯗ ꯐꯨꯅꯔꯣꯜ ꯂꯣꯏꯅꯃꯛ ꯌꯥꯎꯋꯦꯕ ꯃꯤ ꯃꯉꯛ ꯀꯛꯄꯒꯤ ꯄꯣꯠ ꯌꯥꯎꯔꯤꯕ ꯑꯩꯅ ꯃꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯅ ꯌꯥꯟꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯗ ꯆꯨꯝꯅ ꯌꯥꯟꯅꯅꯕꯒꯤ ꯄꯣꯠꯁꯦ ꯂꯩꯇꯦꯡꯒꯤ ꯁꯥꯟꯅꯕꯗ ꯂꯣꯏꯅꯃꯛ ꯍꯥꯏꯒꯗꯣꯏꯅꯤ ꯑꯗꯨꯗ ꯊꯨꯕ ꯁ꯭ꯀꯤꯜ ꯗꯤꯕꯂꯞ ꯇꯧꯍꯜꯂꯀꯥꯟꯗ ꯃꯤꯗꯣ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯀꯛꯄ ꯉꯝꯒꯗꯣꯏꯅꯤ ꯑꯗꯩ ꯏꯁꯇ꯭ꯔꯣꯛꯁꯤ ꯈ꯭ꯋꯥꯏ ꯑꯃꯗ ꯃꯐꯝ 2, 3, 4, 5 ꯈ꯭ꯋꯥꯏ ꯑꯃꯗ ꯀꯛꯄ ꯉꯝꯕꯒꯤ ꯄꯣꯠꯇꯨ ꯂꯩꯇꯦꯡ ꯐꯖꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯛꯀꯗꯕꯅꯤ ꯑꯗ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯀꯨꯞꯄ ꯃꯌꯥꯝꯁꯤꯡꯁꯤ ꯆꯞ ꯆꯥꯅ ꯅꯩꯅꯔꯒ ꯇꯨꯡꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯀꯨꯞꯄ ꯊꯥꯡꯒꯤ ꯕꯤꯗ꯭ꯌꯥꯁꯦ ꯊꯝꯍꯧꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯂꯃꯟꯅ ꯃꯃꯜ ꯌꯥꯝꯂꯕ ꯂꯩꯕꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ
ꯋꯥꯍꯟꯊꯣꯛ ꯂꯩ ꯃꯁꯤ ꯃꯇꯨꯡꯗꯁꯨ ꯄꯥꯡꯊꯣꯛꯄ ꯑꯣꯏꯁꯅꯨ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯖꯔꯒ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯦꯟꯁꯟꯖꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯕꯤꯗꯥꯏ ꯂꯧꯖꯩ